ngasi ayu phongkiba tongan Manipuri siphongsinga amasum thokiba thawdo wathoksingdigi maruoibe ipauksun khongosaraga Manipur top channel gi maikeidigi myamna thamjagi ahanmada KNF na singdurakli kangpokpi CSO singna pungkun gi marigi total shutdown sathagadori state police na mangsat hawkifu KNF gi self style by chairman ni haidibasi aranmani mangsat hawkif ka KNF ga mari amata lainade haina lup asigi information and publicity secretary Go Alice Cookie na phungdok rehari Go Alice Cookie na hai Kangpokpi district ki and Boljang village tagi mangsat hawkipu KNF gi self style by chairman ni haina police na paukthokli basi misak asi lup ka mari lainade police ki wapam yumfam yaude mangsat hawkif hair ba misa asi kanano khangdi KNF da mangsat hawkif kauba lusing ba mata yaude police na sirakliba maral si miyam da samam na ba pokhan ba amasum lup ki mingsa thina bani state police ki aran ba warol da miyam na thajabigano Imphal West ki SP ki miyeng makhada Imphal West police ki inspector P Asoba Mitay officer in charge Imphal West commando taramanga suba Assam Rifles commander Amarjit Singha elangwam additional SP ops Imphal West amasum CDO Imphal West ki DSP Y Kishore Sana yumpham yaudaba maral asi sirakpani hari amaramda bigamnom mihata senai haina faziliba misa ahum November 10 fawbada Thadurabadi Kangpokpi district ki civil society organization singna November 10 ga mathuidigi akan makhongjangsi sangsilagani hari maralaizadaba miyahumda asumba phangana ba honaba CSO Kangpokpi gi ihawasida miyamna sagatpiyu hari hainisu pausna makhatana sa phungdorakli makasa tharapoina to pamaruiba paukhrana laingakna parliamentary secretary hapkhibagi watho Supreme Court ECI na pirakpa mod governor na thabakta onthokadabani se minister nang thombam biren gi lengakta parliamentary secretary oiramba MLA taragani thoigi office of profit ke mari leinana election commission of India ECI na pirakkiba mod option gi matungina state asigi governor na lokhatpam thokpa thabak sing thintharoidabani haina ngasi Supreme Court of India na phongdokre loinana case asi November 10 ga mathoida laikhai tarabiyai Parliamentary Secretary Oiramba MLA Taragani to disqualify Taunanaba Karong Assembly Constituency gi Congress MLA Didi Thaisi na Tharakiba writ petition gi hearing ngasi Supreme Court of India gi Justice Nageswarao BR Gabai Amadi BBhi Nagarathan gi bench ta satakibani loinana hearing aduda sayesi gi January 10 da case asiga mari leinana election commission gi oiba mod phongdokrabasu governor gi makedigi lawfam thokpa khongthang sing lokholaktana lairambagi matangda observation piraduna governor na lokhatham thokpa khongthang sing thimthajana ba bench asina phongdokibani ngasi satakiba hearing aduda petitioner gi council gi makedigi assembly gi tamasi loigadaba tha amaromda ngairakpa maramna case asigi matangda governor gi oiba khongthang lokhatpada thinthabagi matam leitre election commission wafam asigi matangna governor da pikhiba opinion sing miyamna khangadabani hai wafam sing pukhatki state representative council gi maikidigi su hearing aduda Solicitor General of India lakhidaba maramna case asigi hearing yaithokpina ba haijaki court asina hai governor na lawgudaba khongthang asi matam gi matung ina akaknaba matam gi manungda lawnana ba court na matam thaba yai assembly tam su loigidaba tha ama khakta ngaiba maramna makha tana case asi hearing yaithokpai haibadu khudungsa da boigani governor na Manipur lenga ki hakta thabak tawbi yaroi maram asina tha asigi taraga mathuda case asigi arobi hearing pangthokani amadi hearing aduda Solicitor General Sarugyagadabani hearing adu the Election Commission of India na governor Pishin Kiba opinion adu court pikhalakadabani madi secretary to governor na case asigi matang na governor gi oiba pakhum adu court langkhalakadabani haina safungdoki panba yabadi Didi Thaisi gi petition aduna pallibadi Manipur Legislative Assembly gi BJP MLA taragani thuibu parliamentary secretary oina hapsinduna minister gi thakta Phangpham thokpa thagi tolop amadi allowance sing lauthokna ba honabani thawong sing asi Constitution of India gi article
191 gi makara MLA sing asi disqualify tawpham thoi hairi hansu pausna makata phongdorakli amaromdana class 9 gi mathakta leiba mahisang sing asidagi mahi tamba haunaba ayaba pikre vaccine kaptaba oja sing numit kunni khudingi covid test tawgadabani COVID-19 laisat ki ani super wave na maram oiraga matam sang na thingduna lakhiba mailoisang sing hayengdagi hangdoklagani haina education minister Surakhabang Raje na phongdokre secretariat South Block ta leiba mahaki office ta pangthokiba pawgi mifam amada education minister na hai Manipur COVID-19 laisat ki phibam khara fagalakpadagi home department amasum health department gi pawta matungina hayengdagi class 9 dagi 12 fawba amasum undergraduate amasung postgraduate college sing physical class tawbi ayaba lengang na pire school sing college sing amasung atay mahiroisang sing amuk hana hangdokpa matamda health department na piriba covid SOP guidelines sing nga na set kadabani mama mapa sing ayaba yawraga mahiroi sing school kahan gadabani pung ahumdagi mari fawbagi hena physical class tawrodabani amasung culture amasung sport event sing pangthokpa yaroi school college sing da karakpa matamda mahairoi sing oja sing staff sing amasum stakeholder khudingmakna khutsa sengna hamhanba hand sanitizer sizinahanba covid tagi ngakthoknaba guidelines sing ngakna salananaba mathau tai soiki sai taraga nipan digi helaba mahairoi sing vaccine kapthokadabani karigumba vaccine kapthoktaba teaching amasum non teaching staff sing ahanba dose kapkhiba yauna numit kunni khudingi RT-PCR COVID-19 test tawraga madugi report adu institution adugi head sing na pisilaba matungda makhoina masum district ki ZEO sing na pigadabani haiki thabak thoram sing asi yengsinana district sing gi deputy commissioner sing na district level task force semna education institution sing yengsinbaga loinana SOP nga ingak te haba yengsinana ba sinakhre swari school amasum college sing athubada health checkup tawbigi tangai fadaba lakpa matamda madugi damak isolation facility thamaga loinana manak nakpa health center natragana joint director health service ta paw pigadabani mahiroi singi mung manungi miyoi sing ana yek yorokpa matamda mahiroi du yumdagi mapan thoktana bakhan gadabani oja sing mama mapa sing amasum stakeholder singna arogya situ F download tawgadabani haina minister na makhata ki permission hangba wahangi pakompi redun education minister na hai Mahiroi sang sing hangdokpa siga loinana hotel sing mahiroi sing puthok pusin tawriba transportation sing asisu matam gi matungina kom thorakpa yabi gi oithokpa lei kariguma lenga ki official sing na yengsinba lakpa matamda SOP thukairama thoklabadi school adugi recognition kakpa yauna lengang na sapsane action lokhotkani hainasu minister na makhata na sufongdokhi amaromdana governor na thagalakli India gi president Ramnath Kovind na ngarang Padma Award Kushina Kibada Manipur gi boxing sanaroi MC Mary Kom football sanaroi Oinam Bembem Potloi Tubi Hanjabam Radi Amadi Fox musician Guru Ruben Masangbabu Manipur gi governor Laganesana Thakat Pakfungdorakli governor secretary gi Thadorok Pasirol Sinai leba asigi tuan ba state singdagi khangalaba miyoi samaga taraga mapanda manamathum yenthokpa asida pikraba state Manipur gi miyoi mari yorakpa si yamna sakthoksiningani makhoi mari maki tungi punsida hena mai pakpa amadi nungai yefaba oiduna leba asigi mingsat hena purakpa ngamba oiresno hainasu phongdorakli atopa pawamana Congress MLA singna Sonia Gandhi unakre board khomba Manipur lakpina ba haijakre hauzik Delhi da ladiba Manipur Pradesh Congress Committee gi lusingba singna All India Congress Committee gi President Sonia Gandhi unaduna lakadoriba taragani thoi shuba Manipur Legislative Assembly gi mikhal gi matangda wata nakre pauksi esina Delhi dagi phangba pauna hai ngasi ayuk pung 13 rom taba matamda 10 Janpata leiba AICC gi President Sonia Gandhi gi official residence the Congress Legislature Party gi lusingba okram ebobi CWC member gakhangam MPCC gi President and Loken Working President K Megasandra MLA Singh AK Mirabai amasum MD Fayuf Rahim yaun unakhi unabadu da lakaduri bataragani tu Shubha Manipur Legislative Assembly gi mikhalasi ga mari lainana AICC gi President ga wari sanaki saurakna pungkhaya marom wari sanaki baduda AICC gi President Sonia Gandhi Rahul Gandhi amasum Priyanka Gandhi bu Manipur da lakpiduna mikhal gi campaign sarugya binaba paukat tharamki
loinana mikhal asiga mari lainana Congress party na hauzik state asida sangshiliba strategic singi matangna kupna khanna na khiyari pausina makhatana hai una baduda Sonia Gandhi gi maikedi gi party na lakaduriba mikhal asida mai pak ke hairabadi party organization mapangal kanna thamna ba pauktak pirakhi party gi thaumi khudimakna grassroots ki thakta sangsinduna miyam ga hena nakshina ba amasum mari ama sagatba ga loina miyam ga punna thabak tawmina bagi tangai fadabale maramasna party gi thaumi sing mikhal asigidama akan mamongda sangsinduna MLA masing yamna kana ba khona na ba pauktak pirakhi suhadi Delhi khongset loiraduna en loken natana atai Congress MLA sing heng Imphal da tholok lagani hans phungdorakli ato papawamana Nagagi asyangba saktamna constitution firaldagi hena maru oi NNPZ India government ka wari kana sanariba naga lahulup NACN IM na tungan constitution amasum firal gi akan demand tawri bisigi on taina bada Naga National Political Group NNPZ na nagagi asyangba saktamna constitution amasum firandagi hena maru oi haina phungdokre NNPZ amasum NACN IM animakna India government ka naga lalhogi waroisin ama purakna ba tungan na wari sanaribani political group asina thokpa sirol aman hai phiran amasum constitution gi waphamasi India government amasum NACN IM anina sahi kunchang wari sanaba matungda November 13 English ngani 18 da yanaraba phibam amada khuyek pinaraba matungda puthokna khibani India government na naga singi top puwari amasum saktam da iroinana makhoigi maromdom phirep laujabagi hak adu sak khanglabani na masina karigumba kharadi hairabani committee asin hai asengba nagagi puwari amasum saktam asi asumba phirep ni lusingba singi hai singmani puksel singmani pangalni thauna phabani amasum ikai khumnabna hingmani masi nagagi mina uriba saktam asidagi hendokpa nagagi saktamamane ngasidi nagagi lusingba singna mingsat amasu pangalgi tanaringeda mangkhraba nagagi tasengba saktamadu ngakpa ngamna bu hotnagadabani haina committee asina phongdorakle hauji asi gorosin purakpagi sapsaba matam oire Prime Minister Narendra Modi amasum Home Minister Amit Shah na ikai khumningai oiba amasum punamakna yanagadaba political solution ama laukthokpham thokle haba wapham amasu committee asina makhatari amasum Nagaland government asi India ki constitution gi pambom oibanina waroisin purakna ba khona ba sida yawpham thoktabra haiba wang amasu committee asin hanglakli state sigi wangmra thokpa aten mapang tang myamna thamjage thaugi mamaldagi center na khonggat khiba lupa crore lakh mari state singna yenthokadabani mamta hanang matam khra sigi manung center na hengat khiba thaugi mamal singdagi lupa crore lakh mari khonggat khi haiba wafam thamladuna hairiba senpham adu state singi marakta sap manana yenthokadabani haina ngasi West Bengal Chief Minister Mamata Banerjee na demand tawkhre Assembly gi session amagi manungda Chief Minister Banerjee na haki state mangara thakragi tungda pangthokadoribe assembly mikhal sing aduda miyeng ama thamduna union government na handakta petrol amasum diesel lawba excise duty handaki central government asina hanadagi hengalaba mamal singda sakthong gas petrol amasum diesel yonbadagi lawkiba taxing adudagi lupa crore lakh mari rom khongbakhre aduga haujuk makhoi BJP na state singda BAT handhana ba pami state singna makhoigi sel adu kadaidagi phangadoribano center na lupa crore lakh mari gi senpham adu state singi marakta soidanamak yenthokadabani haini state Bengal Assembly da maki warol pibada Chief Minister Mamata Banerjee na haki Chief Minister aduna state sina siengi khudongsa da basing lairaba fawda subsidy sing kaya marum piri haini phongdorakli atopa pawmanamo Dr. Loken versus RK Imogi election case November 19 na postal ballot singi matangda ngani isingni sapsana khanglagani March English singani ga taraga tereta pangthoki ba taramata Super Manipur State Assembly election na taraga mathoi sagolwan Assembly constituency da return candidate oirakhi ba RK Imogi mathakta mikhal aduda mahaka akan malamba tawnaki ba BJP gi mirep Dr. Khoirakpam Lokena High Court of Manipur file tarakiba election petition case amagamari lainaba miscellaneous case election petition number 19 of 2020 gi matangda court na piba ayabagi matungina pangthokriba ACAC gi mikhalda
sizinakhiba postal ballot sing sizinahudaba postal ballot sing amasum sizinakhiba postal ballot singi counter foil sing inspection tawbagi thabak tha sigi taraga nipan ayuk pung 12 makhaida pangthoklagani hairi masigi matangna Manipur lengaki maikaidigi sub divisional officer Imphal West Lamphel MD Imran Khan gi maikaidigi official oiba notice ama tha sigi manga thokre notice aduna fongdokpagi matung ina High Court of Manipur na Dr. K.S. Lokena petitioner oiduna RK Imo amasum atopa respondent singi mathakta file torkibe election petition number 5 of 2017 aduga mari lainana petitioner na makhaladugi Mikaladugi counting the Sizinakiba postal ballot sing Sizinahaudaba amasum Sizinakiba singi counter foil sing sing Yangzagi amadi postal ballot sing amasu Maduga Mari Lainabasingi certified copy sing Panganbiu Haidon file Torakiba miscellaneous case election petition number 19 of 2020 Gimatanga High Court na September kun English nganiga kungumathoida pikiba order amasum October kungumapan English nganiga kungumathoida Supreme Court of India na pikiba order aduga iroinana November ahum English nganiga kungumathoida District Election Officer Imphal West ki sirol matung ina mikaladuda sizinakiba postal ballot singamadi election petition asiga mari lainaba document sing yawba sil toraba adu thasigi taraga nipan gi ayuk pung 12 makhaida SDO Lamphel gi office ta hangdolagani haidi hen sufungdorakli Atien mama palam gi paukhra Niger gi kha thangba sarukta Una sabi school ama mai sakpagi thawdokta angang kun ga taruk sikre kha thangba Niger gi sarukta leiba una sabi school ama khangaudana mai salakpadagi school classroom da lairamba mairoi kun ga taruk sikre haina Maradi city gi mayor na phungdokkibaga loinana laikhidraba angang singa du ayamana sei ahumdagi manga phawgi manungda leiba ngaktani hari hiramasiga mari lainana mayor saibau abau bakarna Makhatana phungdokkhibada school mai sakpagi thawdodubu yamdrabada mahiroi kunga taruk sikhibaga loinana tarago humdoi aso apananganki malemgi oina economic fibam khwaidigi hena fataba leibak singi manungda Niger su ama oiri mafam asida leiba school ayamba uamadi leibakna saba ngaktani sel yamna sangna leiba asida school sing saba ngamdabana maram oiraga una paksan school sabagi thabak chathari mahiroi sing mahi Tamhandaba Yadabana Maramoraga, Kadiguma Matam, Oza Madi, Mahiroi, Pumba, Laibak, the Fam Duna class, Tabuso, the Magauri, Kahena, Saba Madi, Uayamba, Akangba Oibana, Laiba Sida, Yumamadi school sing Main Sakpagi, Taudok Yamna Toina Tokli, Adobo Misiminadi Kahena Toktan Lakli, Hennis Pundorakli, Amaromdana. Mizolol ngang ba Chief Secretary pibina wa taksinkre Mizoram gi Chief Secretary oina Renu Sharma bu khangraba matungda state asigi Chief Minister Zoram Thangana Mizolol ngang ba Chief Secretary ama lehanana wa taksiladuna Union Home Minister Amit Shah da maki proposal asibu khanabina ba haijakre Senior IAS Officer Renu Sharma Thasigi Anida Mizoram gi Chief Secretary gi SARS puwa haukibani haukiba October 18 Home Minister Amit Shah da ikiba letter amada Zoram Thangana haiki madudi mahakna center da haujik lairiba Additional Chief Secretary JC Ramthanga Manipur Kadarbu State asigi Chief Secretary oina khanbinaba haijakre toigum sum Union Home Ministry na Renu Sharma bu anoba Chief Secretary oina tharaki Zoram Thangana maki letter aduda makhatana haiki ayaki Chief Secretary Lanun Mawiya Sungo Gujarat kadarna thabaktagi pothakraba matungda ehakna hauziki Additional Chief Secretary JC Ramthanga bu anoba Chief Secretary hapna baijaki adumainama Home Ministry na Renew Sharma bu anoba Chief Secretary oina tharaki haina spalli atopa pawamanamu BJP leader Ajoy Sharma mayumda nongmaina kaplamle Bharatiya Janata Party BJP gi leader Ajay Sharma logi mayukta thabak tawba miyoi kharana mayumda nongmaina kaplammadagi phibam thina sokna hairi thawdo adu ningthokaba numiki athengbada phaphamao police station ga naknana leiba mahaki mayumna thokibani police na phongdorakpada Sharma da nongmai maru manga panki nongmai maru singa du maki lengjum amasum thajinda panki district kisan morsa gi vice president oiriba Sharma hauji SRN Hospital treatment sathari attack adu sathakiba miyoi singadu fanana Uttar Pradesh police na prof amatau khre hainus pali atopa paw mana November 12 school hangna ba khangan khre Ministry of
Education Government of India na CBSE, NCERT amasum State Government ka kusamnaraga leba asigi khangalaba school sing tha asigi taraga nithoida National Achievement Survey NAS 2021 pangthokani haina samgraha shiksha state implementing society gi maikai digi government aided private institutions singi head sing mama mapa sing mahairoi amasum mari lainabasing da khangali hari Director Education SPD na issue tawhiba notification amagi matung ina state asigi government aided private school puni school lising mga samriga mapan survey sa thanabagi damak ta khale high school sing class 3 5 7 amasum 10 tamliba mahiroi sing survey asigi manungda assess tawgani maram aduna schools ki category sing asigi principal headmaster sing na survey asigi damak November 13 thoida school da ayuk pung 9 dagi attend tawgudabani Masing ang nasatabi school sing disciplinary action lawragani so hari atopa pawamana oidaba ngangba asumba tawdaba karam shyam ni maki matau tamgadaba nate y Joykumar khangdabada akhangba saba aranbada achumba saba oidaba kya ngangba langthabal kendra gi emere karam shyam gi matau deputy CM Yumnam Joykumarna tamgadaba nate haina phongdokre wapam masing asi wangjing tenta kendra gi NPP gi mirep oigitoriba usam sangnen okpagi thoramda haikibani iroi siamada leiba mayol badminton indoor hall da pangthokpa usam manglem okpagi thoram aduda kaisam tong kendra gi MLL Joykumarna singjamai kendra gi NPP gi mirep oigitoriba o Roman Ketrigau kendra gi NPP gi mirep oigitoriba Sheikh Nurul Hasan Kurai kendra gi NPP gi mirep oigitoriba loitonjam Zayananda amadi marueba NPP gi thaumi kya saru yakhi thoram asigi mari lainana deputy chief minister y Joykumarna hai langthabal kendra gi MLA oiriba karam shyam gi matau karam matau mahakna tamgadaba natte achumbabu aranba tahanba aranbabu achumbu onthokpa khangdana akhangba saba oidaba ngangbana hainabi oiriba karam shyam gi matau su tamjaningde Karam shyam na mawona siriba maral kya si achumba amata yawba nate house committee sembagi matangna thamkiba wafam sing yumpham yawduba ngaktane Supreme Court su maki mathakta case kya laidi haiba amadi case kya da makpu accuse oina senari haibisi su yumpham yawdubane case amata da mak senaba laite amadi maki mathakta case laite Senja thumja tawduna paisa pairakpa nate maki haukiba punsigi tangkak amadi maki background kya sina maki phibam asi oibani amadi maki matangda su miyamna khanglaba ngaktani masida karam shyamna mahaki lairiba sel thungi matangda pallaga ngangliba wafam asi ngaktaba ngamde khanglaba su khangjinadaba saba amasum sumlaba su summi hainingdaba Mahakumba amagi matau mahakna tamgadaba nate sumlabadi sumi lalagadi lali haina lairiba Joykumar gi matau su karam shyamna tamangam loi haina mauna makhatana phungdokhi thoram asida saru gyakiba khurai kendra gi intending candidate loitonjam Zayananda hai state asida tuan party kayana matam kayagi mamangdagi leba asigi ngaktuna lakli amadi leba asigi ahongba saukhatpa amata purakhiba leitri leba asigi Lai haudigi haurakhiba madi leba asibu kanma ngamgadaba amata ngairaba party di NPP ni NPP da lebak miyamna thajabiduna leba asi sinabiyu amadi sarkar pahanbiyu NPP na pairaba matungda leba asida leirakpa ahongba sakholakpa sing miyamda object tobiyu haikenasu pausna makatana phongdorakli atopa pawmana yumda BJP gi firal yungdragadi seng piroi haikibagi mathakta akan mathabak lokholagani wai santa Impal East ki Kairaw Assembly constituency ki yung kharada BJP ki firal yungdragadi National Security Act napsagi makada miyamna phangpham thokpa sing piroi haikibagi mathakta akan mathabak sing lokhalagani haina ACAC da nauna mikhal thengnanaba sem sariba yumnam santa maitaina phongdokre ACAC gi kyamgui maning laikai gi haibong makhong da leiba wai santa gi yumna pangthokiba pawgi mifam amada mahna hai leiba asigi citizen khudingmakta napsagi sing phangnaba khongthang sing pak sana lokholakli adubu Kairaw ACAC da karamba mawongda miyamda sing piribano haibisi mayek singna khangdre ACAC gi yum kharada voter da yenglaga sing kiji ahum pibigi thabak sing sathare mafam kharadana yum amada lairiba mi singi matungina sing kiji tara mafam amadana sing kiji taret kiji nipan kiji tarukna singbu sing laikai khul manadaba mawongda pibigi thabak sing satharakli Laibak thibadi ACAC gi MLA gi workers sing ACAC gi yum kharada BJP gi flag yungdragadi seng piroi hakiba
हेन लेबक थीबनी सुहारी लोइसलकपोइना तो पावामना देसाम की फाइनेंस सेक्रेटरी फारे नौरेम बिरहारी कॉलेज की ओजा ट्रांसफर अमसुम पोस्टिंग की मतांगना क्वाकाइथेल लेब देसाम की हेड ऑफिस कॉलेज असिगी ओजा फुबद चेनबने हाइबा देसाम की फाइनेंस सेक्रेटरी इरोम मेजराव ममांग लेकाइदगी थियाम बिरजित लुवांगसै कुनगनिपान अपोकप थियाम लोकेल सिंजमै पुलिस स्टेशन ngasi ayuk pung nipan aduwaida phabadagi CGM Impal West na equis asibu tha asigi taraganithoi fawu numit mari ni police custody da thamnanaba khankhre नौरेम बिरहारी कॉलेज की ओजा ट्रांसफर अमसुम पोस्टिंग की मतांगना सिंजमै पुलिस स्टेशन देसाम की महिरोई मंगा अमदि थौदो अदुगा मदि लेनाबा ओजा अनि अमगसु ममांग तक फाकी हाइरिब ओजा सिंग असिबु कोर्ट ना बेल पीदुना थादोखिबनि मखा तरकपो न सिंजमै पुलिस स्टेशन ना बिरजिसु ngasi ayuk pung nipan aduwaida फाखिबनि हाइना पल्ले हौजिक ओइनदि पाउस मतंग स लुसिनजरगे मसुम पाथोक्सगी बसोखिबा लानखिबा क्या याउस म्याम नंगाखपिगनि मतम की मरुइबि पाउस म्याम द लेप्तन अपडेट पिजरखेनिसु चैनल असigi माइकेदिगी थमजरी एंड थैंक यू